BJP booming chat thian anaba Congress na honabada natana daibaga sigi naha simbu lana lamjing le haina Home Minister Govindas ngarang phungdok ki bawa pham news jantar mantar da si kugi Congress Kokro Janata Party ki khongjangda Manipur kallu haina safe Manipur haina lauriba kholau asi Manipur miyam bulana lamjing bani Manipur mang ki balaitri haina honorable kogi Home Minister Govindas phongdok ki bawa phum masi yam chauna issue se kogi need ki issue se yam kanna hoji chauri badu ngarang su kogi medical experience sing na kogi khongjang junction basu hokre haba tare ngarang asi kogi lebaga sa chaubo wathok ma ori kogi need exam asi question paper leak oirakpa amadi kogi Union Minister Home Education Minister from Thado Haina demanda environmentalist habitat so nam wangchu ma hozik fasting hozik do ma fasting zinga break tawre habagi paw ma de hafeti a social media da ura musa JP Nadana kogi cha koi coffee da cha ma kogi wagi taliba demand sing ado kogi pigani habagi matang da break tawre habagi paw ma di urame adubu kogi ngarangi junction ki ba khongjanje kogi Students Federation of Konglei Park na susilaga ngarang ase experience myam ga khongjang junction ki bne habata masida lakchani ngi soja kogi Home Minister na thambiri bo wafam se kamaina ga yeng be sa len masi am luba net asia all India puno mak masidagi khangal aga medical experience myam ma ko myam masidagi kogi tamgaduri ne ko masigi da mak tami myam pesa thadana dana ma tawdana myam tawri bani hojik se ko masida da question paper lik war pa hana Manipur gi state ki tawri ni matam da su medical kaino se entrance te ki question lik we shi adam masi handak na hamana te ko since long back ma lei gre ko Manipur state aji amu center masi ki kaino se kaya masi ki gang si kaya sauro ge haba kan state ta masi tawba kan do state ki di mai organization du pipani na mi sing du kan torok ya haidana tawba de gi hendorok ta hoji ki national law na masi ki kaino si de da sanction la bane awi ta kan masi am saw bu kudong thini ngai gi thak amada lae lakpani na masi mar bukan minister from Thadopana Amatobana Masi Tudona Idikana Mande adu the moral responsibility gi wani adu lari bapot me am sing as fazana maril teng thoktragadi ko yaro ebuko lari bapot me am sing as lari bam tawi me am sing as minister na prime minister na question lik oy wona hairam dab diya ba adu maduni da ko gi manung da lari ba mai ke no me am sing magi akhoi leiriba manungda leiriba mioi mayam sing kenariba mayam thau toi mayam sing do sap chan thigal la matung da madugi sap sa ba khoi sera ama pitragadi posi yaroi da ba ama leibani na phibam masi yamna aruba phibam ama ne bu ko adun leiriba pot mayam si maside da man changcheli ba aduna even magi ai khabar da para ko da thele hanagi union minister waramba aduga BJP president bo waramba Murli Manohar Joshi na senior citizen haitare hoji di ko yam phajana mana bokta chariba posi tungi experience degi narendra mayam sing asi masi yengkanda masi ki thabak sing asi phajana keno to khop chumi adu thabak sing asi maram sai kholi yana haiba mai comment thenare even Narendra Modi masamang na su masi akoi keno tong nei parliament ki mai session gi hodok pada mai si wafam si thamgre mai keno me am ha sing si keno manghal loi khol loi masi da chenabam te lem na tharoi kholoi haiba na singba mayama to e ko chi mayam sing asi yam serious be poni adu de da Sathariba issue siga aina politicalized mayam si mai sathariba mai si tawgi panasi di mayam puno muloi support tawe ko amasu adida khitang geno da wamna jantar mantar da mai sangcha liba si da se Manipur haina ama lauri cha si ani si connectivity si karai da no haidu ma di ai gyan ta da bam di lebo masi gi posi de da sumai tawbana si namara murkan issue sigi geno se masi mangi da spirit chi mangi da haiba gi por amasu ngonda chingnaba phawe ko tawe posi spirituality am phare adu tasengna jandamada jangche liba net exam adu ada question paper leak obagi michara ku kholu ada ta mayam sing ase mayam punamak leriba mi punamang support tawdana government na kaina su asoba ma initiative loro po kholo pot mayam sing lera jandamada sathari basi Manipur gi irang si ga mai len sathaba enodi natte ko ada kana gumba emotional oiba mioi kharana madugi wafam du phongdok pa leiraga su madu amtang khandara kanda issue ani se khoigi kolai toksena dana tongan ba session amada tongan ba pot amada mai posi tawdragadi heng mai keno si direction si tongan sakhiba yabagi akibu su leitaba nate aduna leiriba any issue khudi makse khoigi pot
dilute toksin base masi madi manipur sep manipur na law basi lali haibai na te koi haise mai gi lei ba issue du ga ani si connectivity si karai da no chaina kidang aingon da confuse lei bai wani adu lei da emotion na hendana mai lei ba tanjam da ma lauselu obi ai wari ba ko ama to bi adu posi hayeng lei ba magi spirit tu atopa spirit ama yauri bani na madu gi spirit tu madu gi hayeng diversion ama lei hidra haibana singbagi angonda singnaba phawbuduni adon leriba pot myam sing tawri myam protester myam punamangna khanu matamda mai issue dugi oiba mai clarity mai vision du clear orakanduda ai thabak to maina tawhunningi hawa phamsi ai sumaina thamjage zamathang da mulak jage khoi ki